Khwaramban Keithel Nouna Saba temporary market set Sabalo Shilabasu Sangadana Labaki Mayokta Keithel Phamhanbiro HYNA Keithel Phamhanbiro Singna ngasi irang hawrakre Keithel Phamhanbiro Singna ngasi nungthil pung ahum tarakpada Nouna Saba market set ta thomjinduna Keithel Phamlagan HYNA phomjinduna leikhi maduda masing yamlaba security personal sing saksilakduna thokhaningdaba thodok thoktanaba ngak senbada natana Keithel Phamhanbiro Sing hannaba khanganke KHONGJING aduga mari lenana roadside vendor welfare association ki general secretary Kiran Mala Thongbamna hai English ngani tara mapan ki March taki ngasi fawba Nouna Saba loiraba market set asida famdana Keithel Saba loiba ngaiduna lakhi corona amuk lakhiduna thengthaki adubu chahi asida di Saba loirabasu sangkadana Keithel phamjariba roadside vendor sing kousinduna phamhanba leite masi yamna laibak thibani ngarang fawbada Keithel sangabiyu haina mamangda haikiba leire adubu sangkadana leibana Saba loiraba Keithel asida masa masana phamjilani haiduna Keithel phamnaba hotnabani Keithel phamduna leibana awaba kaya mayoknare Keithel asida street vendor nataba sing phambasu yauri yaroi leingangna mafam asida Keithel phamhalaba mating street vendor sing masak khangdokpagi thabak chathabiyu haike Paliba government na honorable CM na ekoi street vendors singi oiba Keithel ase saduna ngasi lotion bibase ekoi sarkar bu amadi honorable CM bo ekoi hainingai leitana thagachari aduga ngasi ekoi khamthengna ware street vendors sing se 2019 gi March tagi ekoi ngasi phawbada mafam ase phamdana lae aduna ekoi na saba si loiba ngaibadagi corona muk lae corona na maram moiga mathang nansalapudana ekoi October gi date 3 phawgi manungda sarkar na ekoi gi sang ase sangabi duna ekoi de sinabiu haijebani ado sarkar gi side tagi ekoi da response amata laktabadagi ngasi de ekoi gi member mayam sina masa na phamjallani haina lepkhibudo date 4 dagi dumakni ekoi na ngasi da laiba member mayam sina phamjallakpase mafam asda ekoi na phambada jat manadaba haiba tare ekoi minority muslim yauri salai taret yauri aduga chirugi ta sing yauri kegi makan manadaba mayam amana ekoi sigi Keithel ase phamjabani hangna leiba Keithel natte mayam punamakna ne masi bhab taminaba ma ekoi mathau tai ekoi mafam sidagi ekoi hallaroi ngasi de dum phamdana ekoi numit khudingi dum phamba ekoi haujarani